Babna amukhtang sagat piyu. Yumda hek mapalda tholokpa matamda atiya mathaksida aikhoigi prithivigi tha asi aikhoi tamna yamna yangna paislai haidana khalase. Asumna kariguma tha asina prithivida thengzilakpa taragadi kari phibam oigani. Tha asina sumsum aikhoi tamna paislakpasida ahanba aikhoina uba fangadoribasi lairiba samudragi isingi imayasi wangkhalakuna manakta lairiba saharna singba loinamak thumkhrani. Aduga madugi gravity isna aikhoina thagatkiba satellite sing asi masagi orbitagi paithokhankhini amadi sizinaba amata yahallaroi. Prithivida numit khudingi earthquake amdi volcanic eruption yamna toina thokani. Aduga tha asi sumsum paisilakpada prithivigi leimai yogadava sumdagi 11,000 miles mong walingai matam asida aikhoigi earthquake gravity isna tha asi maset tana thugaikrani. Aduga prithivigi akoiba asida Saturn gi ring aduga chap manava yamna fazava ring ama semduna laikrani. Adubu tha aduna sumsum paisilakpa matam aduda earthquake amadi volcanic eruption kaya aduna prithivida yamna chauna amangata kaya amadi thokangani. Adubu masida hingauba miyoi singadi masigi fazakrava ring asi atiya mathaksida uba fangani. Sigumba space ki oiba wafam asi tabda tasengna angakpa amadi yamna su interesting oiba wafam ne. Ngasigi video sidi space amadi universe ki maramda ngauzaba miyoi sigidamakta semjaba video ni. Aduna ngasigi video sida space ki maramda yamna ngakpa amadi interesting oiba wafam khara khangminasi. Matamdu 1977 gi matamni NASA gi Voyager 1 amdi Voyager 2 harive space probe manisi launch torome. Voyager 1 amdi Voyager 2 si asimagidi yamna tangna thokpa Jupiter, Saturn, Uranus amdi Neptune gi planetary alignment asi study tawnanaba amdi planet singi thabusu study tawnanaba thagatkibani. Masigi thabak asi loiraga aikhoigi solar system asigi wangmda chattuna atopa exoplanets kya gi pictures sing tharak kimadi makhoigi thasu ahan boina study tawbada mateng pangki. Asumna sumsum lapna paithokibana spacecraft asi ngasidi miyoibana thagatkiba spacecraft singdagi khwaidagi lapna paidunu leiri. Spacecraft asi lepalaitana aikhoidagi sumsum lapthoklaga chatkidawribani. Asumna spacecraft asi sum pairaga chatkiba asida nongmadi soidana alien civilization amana masi thengnaba yawgani khanduna NASA na masida yamna special oiba message ama haplami. Message adu the golden record haina khangnai. Nongmudi aikhoi humanity asi malem prithvi sidagi soidana mutkidawribani. Aduga matam aduda masigi record asina universe asida aikhoi lerami haibagi amata ngairava evidence oigadawribani. Record asina aikhoigi prithvi gi maramda sound image amani science ki khutangda udle. Prithvi gi greatest music, sounds of nature, nature gi makhol. Tonga language da greeting tawbagi wahai. تحياتنا للأصدقاء في النجوم يا ليت يجمعنا الزمان. Shalom. अस्सलाम वालेकुम। हम ज़मीन के रहने वालों की तरफ से आपको खुश आमदीद कहते हैं। Hello from the children of planet Earth. Astronomer amadi planetary scientist oiba Carl Sagan na magi team galoina photo chama hinasu fazana khallaga aikhoigi wari prithvi gi wari asibu khanghananaba masigi record asida haple. Masida uriba photo si sasinamba photo nate masi asengma thokiba thokdok amagi saktamni. Masi astronaut Bruce McCandless na space adudagi thorigum amada yaudavida meter chama hina thoklaklaga ahangba ichiksikpa space aduda leibagi saktamni. 1984 gi matamda marksi space jetpack system ama test tongnanava mission nama chalame. Maduda marksi space vadudagi thorigumba safety measures amada yaudavida ahangba space asida thoklakki. Aduga kona masigi manamda magi experience adu hangmam tamda mana khwaidagi kizakiba si hek tholokpaga marksi yamna ingba fawkimadi ichiksikpa mafam maduda mathanda leibagi akibadu fawki haina phongdokki. Aduga masida khwaidagi kiningai oribasna ketang hek soiba matamda loiba khamban naidava space asida adum pairaga leikidawribani kanana su mateng pangba ngamloidawribani. Sumaina space da satningma fawba miyosingna comment soidana haibiramu.
नासागी मार्स थागतकिबा अपॉर्चुनिटी हरिबा रोवर असि अखोई मियोयना थागतकिबा रोवर सिंगदगी ख्वाइदगी माई पाकपा रोवर अमनि हाइबा याय अदुबु रोवर असना सिरमदाय मागी बैटरी असि लोरमदाय मिकुप अदुदा हायरमबा वाय असि तसिंगना पुकनिंग नुंसिबा फाउनखि अपॉर्चुनिटी असि मार्स सबनगी 90 डेज कक्तंग खकी थागतकिबनि अदुबु माग अखांग कनमगा लोइनना 90 डेज की मतम असदगी हेना सांगना हिंगबा ngमखि मसागी बैटरी दु लोइसलगबा मतमदा मंगोंद याउजरिबा सोलर पैनल अदु सिजनरगा मार्स ता माइल्स 19 हेना चत्तुना चही 10 ग मरी हेना हिंगखि 90 डेज कक्तंग हिंगनी खलंबा अदु चही 10 मरी हेना हिंगबा हाइबसि तसिंगना साइंटिस्ट सिंगदी यामना माइ पाकपा मनि अदुबु नोंमा मार्स की लाइमाय अदुदा यामना कनबा नोंलै नुसिन अमा लाक्तुना रोवर असि उफुलना लोइना कुपसिनखिमदी अतिया मथकदसु उफुलना कुपसिनखिदुना करिमता उबा फंगलमदे असुमना सोलर पैनल दे हिंगलंबा अपॉर्चुनिटी सि नुंसागी मंगाल फंगदबना मागी सिरमदाय अरोइबा मिकुप अदुदा मागी लेमहौरिबा बैटरी चार्ज अदुना पृथ्वी तमना मेसेज अमकक थारकलमखि माय बैटरी इज लो एंड इट्स गेटिंग डार्क मेसेज असे हेक थारकलंबगा अपॉर्चुनिटी की अरोइबा मिकुप ओइखि अखोगी पृथ्वीसदा नुमित तारमदाय सनसेट की मतमसी nganglaidiba masuda yamna fazai hainaribani adubu atopa planet mars kumudadi numit taramdagi saktamasi kamaina tawbazano aikhoigi prithivigi sumaina fazaramgadra mars thagat kiba rover singaduna numidang wairamgi saktam kyama photo namsilaga tharakki mars ta sunset ke saktamasi masta uriba sumna blue mazu haife changlaga uba fangi मसीगी मरमसी मार्स के एटमॉस्फेयर दा लेरिबा उफुल सिंग असिदा ब्लू कलर असिना अतै कलर दगी हेना फावरगा चटपा ngambagini अदुगा मस्ते नुमित असिसु खरा पिक्तंगना उरिबसी मार्स नुमितगी खरा लापथोकलगा लेफगिनी मतम खरगी मतुंगदा अखोइना अत्यासदा उरिबा याकना nganba thawon misak ama pokhairaglani मतम अदुदा पोखाइखिबदु अतियासदा यामना ngan असुमना लंगट्रिक लंगना उबु फंगनी पोखाइगदोरिबा स्टार अदुगी ममिंग असि बेटलज्यूस कवि स्टार असि रेड जायंट स्टार मनी अदुगा इकोइ क्विड्रिंग ममांगना तोखिबा रिसर्च अमदा स्टार असि मपुंसी असि लोइसलकले हाइना फोंदोखि करिगुम मसिना चुम्बा तारगदि अखोइना हिंगलिंगी मतम असदा स्टार असि पोखाइबा असि उबु फंगनी अदुबु रिसर्च खरदना मुक स्टार असिगी मपुंसी 10 मिलियन मुक हेना लैरी हाइना फोंदोखि स्टार असना पोखाइबा हाइबदि सुपरनोवा एक्सप्लोजन असि असुगबदि ngaनु उगनि नुंथिलगी मतमदा फावबा यामना ngaनु उगनि मदि नुमिदांगी मतमदना हेना लंगट्रिक लंगना ngaनु उगनि अदुगा ख्वाइदगी ngakninga oriba wafm asi बेटलज्यूस असि पृथ्वीदगी 500 लाइट इयर्स हेना लापिदुना स्टार असि असेंगबदा पोखाइरमबा फावयाय अखोइना उदबगी वानि मरमदि लाइट असि लापथोकलिबा मखै थेंगना तपना यौरकदौरिबनि खुदम ओइना अखोइना उरिबा नुमित की सक्तम असि असेंगबा हौजे हौजेकी सक्तम नत्ते मसि मिनिट 9 की ममांगी सक्तमनि मरमदि नुमित की लाइट असि पृथ्वी तपना यौरकपा मतमदा मिनिट 9 मुक चंगी मसिगा चप मनना अखोइना अत्या मथक्सिदा उरिबा थवान मिचाक सिंग असिसु हौजे हौजेकी सक्तम अमत्ता नत्ते